अहानबा मक्तदा ngasiगी program sinbiriba 3.5 collective amasung tangkhul maya ngalalong ani bo ahanbada ikai khumna bo chari aduga loinana ngasi asigumba program asigi chief guest hoina yamna karhetare tampaki lamdagi aigi colleague Tara Manchin yamna karhetare mayam ga thabak tawmina yam pamba adugumba akhoi colleague ni matam amagi haujikti schedule caste schedule tribe ki akhoi ki yamna strong body haitare adugi constitution na piba adugumba body amada haujiksi yamna chairman gi active role lore kanda mafam sida yominar pasi yam nungai maramde even ngasi laksari ba aise banga gi mamangda lambadagi district all over matungda 2017 da district all over matungda I lak ngam gide aise am lakning na ai lei karigino ibu ngasai ai colleague Dr. Lucy Duidang na yamna kamjong yaudana Manipur oya bro hauna dev kamjong gi damak tai khona thabak paikhatana Manipur dai sai bi thingbang amani natraga drug thingbang amani ase oithoi dabani na kamjong si la ke na khanbasi yam kuirabani adu yam layu phawa hai tare ngasi si social welfare na su mateng pangbirakpa aduga Manipur State Race Control Society na su akhoi mateng khara pangjarakanda program se punna akhoi Tara Manchin yauna tasengna mathang su program atai area da su schedule caste ki area atai da tribe ki area da su atai program sinbiu maramdi oja sangna haibdo akhoi meyam singse punjan minadragadi kamjong gi thokpa tawro ukhul gi tawro adagi farjol gi tawro ni inthokna targadi Manipur se akhoi drug na maram oira kanda tongan balaina mayam ma haujik matamde am pakhalamba HIV do haujim oiraktre haujik HIV sina handara kanda hepatitis C amasung hepatitis B sina yam kana hengalaise haujik ki oina ukhul da su thengnaraiba issue se aikoina haujik phaugi findings ta mamangi sentinel surveillance ta ukhul gi su haujik si HIV sina tapna handaraga hepatitis C haujik yam kana wangkhalai aduga loina yam lurai si Manipur se haujikti ngasai oja sangna su haigre Manipur se matamda drug karbar tawbasigi hondonjin transit road oirambado haujikti Manipur se factory drug sungbam factory oiba state oire eb aduna mayam yam toina ubiramgani drug sungbagi adugumba polam mayam ama akoi police ki akoi kanasu additional SP su yobiri police ki akan batim sina Manipur ki mafam khuding makta akhoi drug sungam thugairakpa drug karbar tawba mayamam khak phagalakpa mayamam di ure haujik aduna war on drug sina maram orakanda tongan ba numit khudingi haibatai Manipur ki manung sida matamam dadi more lambi sikhakta da yam pharam boy toy maroina khudeng thabida haujik ti jiri lambi da sudum phare adagi imphal lomdagi lanthokra senapati mau maya swai da sum phare Jurasanpur lambi se hoji khwayam phai every day haitai Jurasanpur Pharjol lambi asida nu khuding phari aduna takpadi Manipur se hoji drug karbar tawba mi singi still achauba makol am oiri hebisum te khoi khange nakal amarom mo thaba yaukselakpase poppy plantation thaba yaukselakpase masine ba yam kininga orise akhoi poppy plantation thariba khunjida karam makhalgi atopa anaba associate tawrake se study tawnanaba akhoi sar bulumang additional chief secretary health magi makhada akhoi thabak lokhan abaina Manipur State Race Control Society namadu paikhatpa akhoi haure planning department ka khusam naraga aduga police department khusam naraga hairiba khun jingji chatmi narakanda hairiba khunjida poppy plantation thariba khunjida angang jingi marakta nopi jingi marakta karam ba makhalgi anaba mental problem obi ai atopa physical problem obi ai karam ba makhalgi anaba develop tor ke se masi
थीदोकननबा मदुगी प्रपोजल अमा अखोई ऑलरेडी अखोई मणिपुर गवर्नमेंट थागलग लेखरे अखोइना सुम थेंगनजबदा पॉपी प्लांटेशन तौब विलेज की अंगांग सिंगी मरक्ता अंगांग सिंगसे मदुगी मनम ममा सिंगदुना तौरिबा थबक नत्रगा थबक सुरिबा मपादुगी मनाक्ता सुम लेबदगी मदुदा सुम हैनगीदना मदुगी हैनबिसिना मेंटली अंगांग सिंगसे मदु याउद्रगदी मदुगी मनमदु नमद्रगदी मोइदा नॉर्मल तारक्तबा गाउबदौनो तौरपा अदुना मणिपुर के लेबा अखोगी रिम्स जेनिम्स दा लेबा डॉक्टर सिंह सेक्रेटरी सिंह की मनाक्ता पुरक यावरे करीनो खंगदे मोइसे अखोई गाउबदौनो सुम मागी वाखल से लेताबम खंगदबसे मसी तौरे से अदुना हौजिक प्लांटेशन सिना एनवायरमेंटलिस्ट कांगपुना सु हाइबा तोंगान तोंगान बा मयाम लेखरे नापी हिदाक नापी हाननो गिदमते हिदाक चाइसनबा अदगी हार मयाम चाइसनबा खोटपा मदुगी तोंगान तोंगान बा वर्सन मयाम लेखरे अल्टीमेटली अखोई इवन चारिबा nga sida ngasagi hapkriba insecticide adagi har mayam singsina maram kana hakchang solakpa yabagi plantation na tholakpa ato mayam ama maduna forest environment and fisheries department ki yengakpa yaba thigalakpa yaba pot mayam lere hauji mung lurei se mental problem se masi la e hebsi rimsta jenimsta leriba akhoi professor singsina मोइना थेंगनाबा अनाबसिंगसिदे खंगबा हौरे अदुना हौजिक अखोई पॉपी प्लांटेशन हारकांदा पैसा फंगननैबनेना मतम खरा लाइना पैसा तानबा यानेना खलुबदो हौजिक आइगे खुंदा पॉपी प्लांटेशन तौरिबा खुंदुदा नत्रगा इमुंगदुदा मसिगी प्रॉब्लम तोन तोनबा हेल्थ की मेंटल की प्रॉब्लम मयाम सिंगसे लाखपा याबकी अकीबसि लेबनिना मयामदा आइगी साइतगी याम कना थमजनिंग वाफमदी अखोई सुगुम्बा इल्लीगल होइबा अदुगुम्बा प्लांटेशन से मसी थारगुम से सारोर सांगना अखोई मेक्स की प्रोजेक्ट डायरेक्टर ओरिंगे कांदा सारोर सांग से यामना एक्टिव होइना अखोई बु गाइड तौबिरमनी वर्सांग हुंगयो कमाई तौगदौनो खंगदे उखुल लंबी सिदा अखोइना खितंग चंगसन गिबा हाइजन गिबा मफम सिंगसिदा पॉपी थारि सिंगसे खुन सिंगसिदा अंगपा फंगना इफेक्ट लागतारे से मा याम कना मतमदुदा याम थवाई वाना मा हाइबिरमी अदु अखोई हौजिक से एडिशनल चीफ सेक्रेटरी हेल्थ की गाइडेंस मखादा अखोई हौजिक अखोइना मैनेज तौबा याबा HIV AIDS कनागा मरी लेना ड्रग का एसोसिएट तौबा अदुगुम्बा एक्टिविटीज मयामदी हौजिक अखोई हनबा लेत्रि कामजोंगदा इमीडिएटली थोकपा याबसि कइनोबु ngasai हाइबिरमबदु माइना तोंगान तोंगान बा ड्रग मखल मयाम पुरगा लंबेन मयाम लेरे न हारे नियरेस्ट अदुगा याम लाइन खंगबमना म्यांमार की केम्बो हैब गाड़ी से याम मरंग काई थौरे सिमदि उरे को मसिन ताकपदी म्यांमार याम नंगनरे हाइनि इंडिया की लेरिबा कइनोसिदा रजिस्ट्रेशन तौब गाड़ी सुनते अदुगा हाइरिबा गाड़ी से पुलिस ना फाजन बसु याबा पोचु ओइदबा अदुबु ट्रांसपोर्ट ती तौरे हसिमदि खंगेबा अदुना करिगुम्बा अखोइना कामजोंगदा इमीडिएटली कनागुम्बा म ड्रग ओवरडोज तारगदी इमीडिएटली अखोई हॉस्पिटल दा कामजोंगी CIC हॉस्पिटल सिदा अखोई हिदाक थम्मी मणिपुर स्टेट एस कंट्रोल सोसाइटी ना कनबसु याम कल्ले कनबगी वारी याम नुंगाई नुंगाई बलै कोविड मतमदुदा कोविड मनुंगदा अखोई क्वारंटाइन सेंटर मनुंगदुदा लैरिबा मीदु ड्रग ओवरडोज तारकपगी मदुगी अखोई नर्स ना कनबगी वारी लै मयाम सोइद्रम की थेंगनाबिबा यारोंगनी मीदु पायरगा सोबसु याद्रमनिना कमाइन तरोकान मासी तुम्हलोइदगे हिदाक तुबदी पिजरे मा सेफ तौरे कापे नेलोक्सोन इंजेक्शन दु कापे सेफ्टी तौरे तुमगी दनब मासी कैदोगदगे न तौबकान अखोई नर्सुना तोंगान तोंगान ब टेक्निक सिनबगी वारी लै याम नुंगाइबा ऑल मणिपुर वायरल चटपनि मदुगी कैनो से थौदोक से अद क्वारंटाइन सेंटर दा अखोई अदु खक्तनते उखरुल दा अखोई की लिंग वर्कर स्कीम अमा लै कामजोंगदा सोइद्रम की मागी विलेज खरा उखरुल डिस्ट्रिक्ट एना मतमदुगी कंबाइन ओरिंगई की 100 विलेज कवर तौगदब से हौजिकती सोइद्रम की खरा खरा खाइदोकनरगा कामजोंगदा खरा ए एग्जैक्ट मसिंगदुदे ए खंगद्रे आइगी स्टाफ सिंग आई सोइ लामगदरा ने खली लिंग वर्कर स्कीम की जिमिंग लाइब्रा जिमिंग लाक्त्रब्रा आई कामजोंगदसु विलेज खरा कवर तौ याबदुगी
masing do ai khang bai tare kamjong da akhona ling worker scheme gi anga matam da staff sing sina mapam mapam chalakan ART hidak thin bagi wari le masai Dr. Lucina haibaduni ART chaba kamjong da lei aina mu khangisina kamjong gi mi kun manga di swaida chajar roi akhoi imphal le ra chajar again mi kun manga am di sari ain khanguni Dr. Lucina khangdoi sina swaida chaba ngai ma khangam ai madumukti yam kum khangdre haujik se akhoi ne tawgdo se haujik matam amada HIV harakanda mi halambado HIV na mi hatre karigi ART hariba hidak se hidak makhal yam lere tratre time pan hena lere first line second line third line na hojik angang gi tongana pediatric angang gi su lere aduna hojik ART si tholak padagi HIV na mi hatre ba kanana hatke bu aikhoi drug overdose na hali number 1 number 2 TB na hali TB gi anaba number 3 hepatitis na hali kamaina liver cancer torakanda liver cirrhosis tarakanda aduna ngasi di HIV hairakanda maruina aina kamjong district ki ngasi participate to bir waisnau sinda haining base HIV hairakanda yamna handana khanba stigma laibiba tondana khanbado madu to birano aina matamduda sahi manga taruki mamangda laksaba kanda yamna nungsiba isan mayama young widows mayama lehawi yam nungai tab haitare husband sing atana leki daba drug overdose sigiba HIV positive ore na khanga su ART chaw yadaba adugumba thodok mayam dagi ngan sigiba adugumba akhoi gi tangkhul sinau sing mayam matamdu da thengnai yang widow sing du ngasi di aina khanbada ayamba ART phajan charamani adu mathakta social welfare department lere mateng pangbinaba kainobu all the HIV infected persons sing se sisu a kind of category of disabled group amani and lobby raga moising su mateng pangu haiba mayam khak lere hujti very recently akhoi social welfare gi through the gi HIV positive sing the piba adagi hendoktana akhona kari haike bu HIV gi vulnerable oiba mi HIV changba yaba mi haiba sidista kana mu urake bu hingnana bagi upai leitadana apik pamachadu thak tabaya dabagi hanuraba manembo makubok to thak tabaya daba mai maku magi mapuroi badi my husband di HIV na AIDS na natraga drug ki overdose sigraba missing hingnana ba honar pada macha thak na bona pada karium kanda sex work ki lamben sida sangjal e ramjong makta dadi laibiram dabi ai thengna biram dabi ai imphal hai sida di makal khuding maktagi maikai khuding maktagi mi lakpanina aikhoi thengnai aduna hairiba miyoi singse social welfare department ta aikhoi gi supreme court ki directive matungina moi singsi covid na marabarka moi se chara henan sihan ba yaroi moi bu mateng pangu hedna social welfare na adumaina pangaktana chana na ba cheng hawai alu thum adagi even glucose adumain tarokana pidna akhoi distribute toki soidram ki dako ningsang biram gana in khali ukrul gi oina aduga kamjong sima ki oina di ai madugi chapchaba information do phangkidre ukrul dadi ai madugi information phangi adugu mami sing do madu HIV gi vulnerable orakpa mi masa yolaga sen talakpa adugu mami sing do madu hauba covid na maram orga chara helamda yaroina adumaina supreme court ki order dugi matungina ukrul da su lokhalaki ado kamjong simakti akhoi hojik adugi program se laite akhoi na kari kauke bu women at risk hai women at risk akhoi HIV chang pa yabagi risk leiba adugumba nupi ado hojik mu yam lurei sina asi imphal da akhoi na yamna urak papot amasi karino hai taragadi young drug users mayama thorokpa hairiba naha singsi siga loinana amuk nupi drug users ki kolop ama yaurokpase nupi drug chaba nupi drug kapa mayamama yauksalakpagi issue si leire matam kharagi mamangdadi hairiba issue se yam hena sauna uramde adubu hojik se hairiba drug user nupi community se
more than 700 hena Manipur register tawre adui manungda aikoi Imphal da yam yami More da khara lei Churachandpur da khara lei aduga ato topa Thoubal gumba kargumba atai tai mafam da khara ga punjalaga hojik se mi satre hena adugumba drug user nopi Manipur da leire aduna aina mayam da thamjaning se hairiba drug user oigre hedna mabu hektamak imung dagi inthok pi gitaragadi amuk ka hena ma se risk sat kharneba aduna yaragadi adugumba mising do OST center da pubiro OST center kamjong gi na ma leire ukrul district hospital da ma leire adagi akhoi kasong khulen da ma leire district sida hojik se already hanagi ukrul district hair basida ahum leire hojik khaidorokpa matam sida kamjong da hojik OST center ani leire ukrul da su samanana OST center ani thamnana baina khoi honare hojik akhoi dako Dr. Tingla da su aina mamang da pau thajaki balere lambui gi area se ka ramba masigi area sigi akoi bada sok bau ero natraga akoi badi khun tare ni pan tariba area sidisda lairiba drug users sing se moi bu ngak thok pinana ba moi da drug overdose tawdana ba natraga HIV changdana ba aikoina lay makada umba adugumba hidak se masi pijana bagi program si paikhat si edna tawbada wa han bagi chawrakpa aikoi mi kayamu oibe yage haibagi planning tawna bagi adugi machak amadi changbanina planning gi machak to PBO edna aikoi dako oibiriba Dr. Tingla da ai mamang da wari sajagre aikoi handaki sahi ji manungda aikoi soidina madugu thabak se lokho chana bona jage oja asang ne yam kana haibado aikoi se punna aikoi ai department tagi kari mateng pangchala kanda ukrul gi area da kamjong gi area da kari lokhot pa yaga da ke gena thambira mon haibado madugi wafam duni aduga wafam amana aikoi Manipur da maru oina HIV positive oibasi mama dagi machada sandokpagi changsi matamamada Manipur se highest orame haujik khara handagre khoi se adubu haujik district khara amadi hairiba mamadagi machada HIV sandokpasi yam wangi aduga loina HIV positive oiraba magi husband dagi natraga magi nupi dagi nupada sandokpase masisu Manipur se khara wangi masi handa taragadi se khudamana matamamada syringe tinabadagi amaga syringe waina badagi drug kamina matamda syringe share tawnarubadagi HIV positive oibai changse mi chamagi manungda mi humbudra taruksi oirammeba drug kamina badagi ado hojikti loi handagreba kyamu yamna handagrakebu drug kamina bada chamada tareta handagreba drug kamina ba masen gi marka hojik yam lureidi HIV positive oirba nupa dudagi magi nupi da sadokri changse tamna wangkhale Chandel dagadi 45% yokthokraba adumaina Imphal West su 35% yaure ukrul da su same sigi rate sida leire aduna husband to wife transmit tawhaloisi hai taragadi hauji akhoina kari tawgada gebu medical intervention darkar leire karamba medical intervention ART phajana chang naina pijabs hauji ART sibu chang naina charadi akhoina magi viral load test tawbaina tha taru khudingi tawi viral load test tawbakanda magi virus ki changje loinamang nemdan bangamadi kari kaugebu undetectable level haina haire undetectable level da puthabangam targadi mangon de HIV sandoktre na leire aduna hojik se anoba method ama ko Dr. Lucy ni am pamjana haiba wahini U is equal to U yam U is equal to U U is equal to U ase yam su tab su nungai ba aduga yam su important oi pot ama khakne aina ART I suppose I see HIV positive ne na khalaga aina ART se chang nai na charaba ayuki matam nungdang gi matam chap chana charaba ai se leptana tha taru se phajana charadi ai gi virus se ai ngonda leiba virus se am sathina nemdhan bangame undetectable level la putha bangame adu oi taragadi husband and wife ta HIV sandoktre na haire
adu oitaragadi mama miron bi mama dagi machada sandokta bangamme hojik manipur se sahi khudingi matamamadi miron bi mama dagi machada sandokpai sangse sahi imda 350 to 400 se angang da hek sandome hojik sandoktre adu ngarang na hansi yam nungai taba paw ma ukrulda HIV positive ba mother man angang po na ko ada ngahak se ai sing gyan mange kainobu hidak tu nevirapin hariba thagadu hidak se yengu kan de expiry oile ramena adai paw se mathang mathang lona rakanda khudakta adumaina hidak ama expiry oida hidak ama phange hedna adumaina counselor sina yamna mathoi waram bado ma yam paw du tabda nungai dana aina phare yam nungai re mathang dadi thamagi mamang da plan toro miron mama ma leise ma thamagi mamang da sumaina pokka dore ju khangalo adoi tadi everything set tawraga thamse na ai khoi se upai leite dana covid manung du da covid manung ni nang angang pokkanu habdi yadam ni na miron bi mama sing se ko covid manung ni pokkanu habdi yadam ni na covid center manung du changsala angang poi bu da ai khoi na hairiba angang mama dagi macha da chang dana hidak se pusalaga trokana khoi hospital changsalaga thilli ne kainobu mi gi life se samane mama positive or su macha positive o hinda bai se masi akhoi thone Dr. Lucy gi mathau ne Dr. Yuthingla gi mathau ne aduna ai khoi kamjong da su adugumba any miron bi mama singi marakta tholok paganda hairiba hidak se pijaraga angang sep to ba yare thoidokna kiningai oidre tawbadabu angang do akhoi breastfeeding tawganu na hai breastfeeding tawbiganu maramdi kainobu HIV transmission se mama dagi machada sandokpa se miroling da placenta da natraga birth canal da sandokpa awdagi mung helakanda breastfeeding da song sandokpa yabanina madu tawbiganu na masimadi am kana akhoi wangang ba khudingi Dr. Lucy ma wangang musu thuju thu bane ko man ngang gi base aduna mi singsa mama singsi akhoi nang gyan tar maroi da yam kayum kan khale tadi tai mana wangang base thu bai wani yam adum mi tai gyan tai ahan badadi amen sathire me ma se mana ngang ba mai tai lon se english la mai tai lon la khangda mo da ngang ame hojikti ngasi si platform si gang ba mai tai lon mai tang khulon du de ing halakna aiga ka thangnan phambani na ibai ni si ta ta nei ba ado mai tai lon ma ngasi seng na ngang ba se ayam ngak pa yon asi oi tai oja sang na hai do khoi punna thabak to mi na bai do hojik se kamjong da Dr. Lucy lering ede ai seng na hai jage HIV new infection thingna bona da ai khoi Manipur State AIDS Control Society na lep leitana honani hai ba wafam jima ai thamjari aduga ai gi staff sing ongta mayam da sak tang ningi angtang ICTC gi staff sing ongta lekhot piro kana kana no ling ART center su leiko ling ART center du ART plus on ra ba khoi ja on ri ART plus on thok pa yare man district ni na ko nangai si hiring eda ga to bo ni OSC center gi staff ongta lekhot piu mayam da ongta nurse ko Timraon lere Arjun lere adagi kareba mai maming se akhoi any overdose salakpada akhoi staff sing se 24/7 ne hoji work tawris adagi muk landslide tawgera tawroira imphal lagi buprenorphine hai ba hidak sel launa na ba akhoi always ready lai se Arjun ireng bam Arjun ngasi ba oda akhoi kamjong gi oina hidak wat pagi kaim to question leite madugumba walhandana ba aigi saite so angamba saita ai hona jari aduga aina aigi staff sing sida once again noinan ai lakte na noi am warobudu ngasidi maduma warobirano we are ko always stand for you yare ko thank you ado atopa aikoi gi ICTC su lei PPT sti leite ko PPT leite okay lekre okay pare yam nungai aduga hojik si aikoi sidai sida kamjong gi oina aikoi care ukrulna masigi area sida aikoi IDU gi intervention program pai ado hanadi OSC center ju moina pairam bane hojiti aikoi hospital la amnina hospital la senior sena aikoi nurse leidai kare ba mai nurse aikoi care ukrul gi nurse
ꯂꯩꯇ꯭ꯔꯕ꯭ꯔꯥ ꯃꯌꯥꯝꯗꯪ ꯁꯛ ꯇꯥꯛꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯅꯔꯁ ꯑꯥꯎꯠꯔꯤꯆ ꯋꯥꯔꯀꯔ ꯄ꯭ꯔꯣꯖꯦꯛ ꯃꯦꯅꯦꯖꯔꯗꯨꯕꯨꯗꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯇꯤꯡꯁꯦ ꯃꯣꯕꯥꯏꯜꯗꯒꯤ ꯀꯃꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯒꯗꯒꯦꯅ ꯑꯗꯨꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃ ꯂꯩꯔꯦ ꯁꯣꯁ ꯇ꯭ꯔꯦꯅꯤꯡ ꯍꯥꯏꯅ ꯃꯗꯨ ꯌꯥꯎꯕ ꯆꯠꯈꯤꯕꯅꯤ ꯄ꯭ꯔꯣꯖꯦꯛ ꯃꯦꯅꯦꯖꯔꯁꯦ ꯀꯣ ꯆꯤꯄꯦꯝ ꯑꯗꯨꯒ ꯀꯥꯝꯖꯣꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ PLHIVꯒꯤ ꯑꯗꯨꯒꯨꯝꯕ ꯒ꯭ꯔꯨꯞ ꯂꯩ ꯍꯧꯖꯤꯛ ꯑꯅꯧꯕ ꯃꯦꯊꯗ ꯑꯃꯈꯛ ꯂꯥꯛꯀꯗꯣꯏꯁꯦ ꯍꯧꯖꯤꯛ already ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝꯁꯤꯡꯁꯦ ꯁ꯭ꯇꯔꯦꯡꯊꯟ ꯇꯧꯅꯅꯕ ꯅꯥꯀꯣꯅ ꯀꯝꯃꯨꯅꯤꯇꯤ ꯁꯤꯁꯇꯦꯝ ꯁ꯭ꯇꯔꯦꯡꯊꯅꯤꯡ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯑꯩ ꯗꯥꯛꯇꯔ ꯂꯨꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯥꯝꯖꯣꯡꯒꯤ ꯑꯣꯏꯅꯁꯨ ꯇꯉꯥꯏ ꯐꯗꯅ ꯀꯝꯃꯨꯅꯤꯇꯤ ꯁꯤꯁꯇꯦꯝ ꯁ꯭ꯇꯔꯦꯡꯊꯅꯤꯡꯁꯦ ꯑꯩꯈꯣꯏ ꯂꯧꯈꯠꯀꯅꯤ ꯃꯔꯝꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯑꯣꯏꯔꯛꯑꯕꯅꯤꯅ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯁꯦ ꯋꯤꯗꯣꯁꯤꯡꯕꯨ ꯍꯥꯏꯔꯣ HIV ꯄꯣꯖꯤꯇꯤቭ ꯑꯣꯏꯕ PLHIV ꯋꯤꯗꯣ ꯑꯗꯒꯤ PLHIV ꯃꯦꯜ ꯑꯗꯒꯤ ꯏꯚꯟ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯃꯗ ꯈꯪꯗ꯭ꯔꯤꯉꯩꯗ HIV ꯄꯣꯖꯤꯇꯤቭ ꯑꯣꯏꯈꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯆꯍꯤ 17-19 ꯐꯥꯔꯕ ꯑꯉꯥꯡ ꯌꯥꯝ ꯂꯩꯔꯦ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯀꯥꯝꯖꯣꯡꯒꯤꯁꯨ ꯂꯩꯔꯝꯒꯅꯤꯅ ꯈꯜꯂꯤ ꯏꯝꯐꯥꯜꯗ ꯑꯩꯈꯣꯏꯅ ꯎꯕꯗ ꯒ꯭ꯔꯦꯖꯨꯑꯦꯠ ꯄꯥꯁ ꯇꯧꯕ ꯅꯔꯁꯀ ꯄꯥꯁ ꯇꯧꯔꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯂꯩꯔꯦ ꯃꯣꯏꯒꯤꯁꯨ ꯒ꯭ꯔꯨꯞ ꯑꯃ ꯑꯩꯈꯣꯏ ꯁꯦꯝꯕꯤꯕ ꯃꯊꯧ ꯇꯥꯔꯛꯑꯦ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯀꯥꯝꯖꯣꯡꯗꯁꯨ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡꯁꯤꯡ ꯂꯩꯔꯗꯤ ꯋꯥꯔꯤ ꯁꯥꯕꯤꯔꯒ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯁꯤꯁꯇꯦꯝ ꯁ꯭ꯇꯔꯦꯡꯊꯅꯤꯡ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯃꯣꯏꯁꯤꯡꯁꯦ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯍꯜꯂꯛꯄ ꯇꯥꯏ ꯃꯣꯏꯗꯒꯤꯁꯨ ꯀꯔꯤꯅꯣꯕꯨ ꯃꯣꯏꯅ ꯀꯔꯤ ꯄꯥꯝꯃꯤꯒꯦꯁꯦ ꯗꯤꯁꯇ꯭ꯔꯤꯛꯇꯨꯒꯤ ꯑꯣꯊꯣꯔꯤꯇꯤꯗ ꯈꯪꯍꯜꯂꯛꯀꯗꯣꯏꯕ ꯑꯟꯗꯔ ꯗ ꯆꯤꯌꯔꯃꯦꯟꯁꯤꯞ ꯑꯣꯐ CMO ꯍꯥꯏꯔꯤꯕ ꯀꯃꯤꯇꯤꯁꯤ ꯁꯦꯝꯃꯛꯀꯗꯣꯏꯅꯤ ꯍꯥꯏꯔꯤꯕ ꯀꯃꯤꯇꯤꯁꯤꯗ ꯁꯦ ꯀꯥꯝꯖꯣꯡꯒꯤ ꯑꯣꯏꯅ PLHIV ꯀꯝꯃꯨꯅꯤꯇꯤꯅ ꯁꯤ ꯄꯥꯝꯃꯤ ꯑꯗꯒꯤ IDU ꯀꯝꯃꯨꯅꯤꯇꯤꯅ ꯁꯤ ꯄꯥꯝꯃꯤ ꯋꯤꯗꯣꯁꯤꯡꯒꯤ ꯀꯝꯃꯨꯅꯤꯇꯤꯅ ꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯁ꯭ꯇꯦꯠꯀꯤ ꯂꯦꯚꯦꯜꯗ ꯄꯨꯈꯠꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯏꯚꯟ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ART ꯆꯥꯕꯗ ꯑꯩꯅ ꯉꯁꯥꯏ ꯊꯝꯖꯈꯤꯕꯗꯣ ꯏꯀꯥꯏꯗꯅ ꯁꯤꯗꯩ ꯆꯥꯗꯦꯕ पैसा तिंगई इम्फाल ला चार यावरी जेनिम्स खक्तदगी मी 15 नुपा 33 नुपी 12 चारी ngасai yuk ai pung 6 tai tholpani si okanda pung 33 makhai ko lamben de budi ngak pudi pallure yam drabda minimum 5 hours te dum change basida 5 hours satpagi waba madugi paisa adu mayam do kidangai अदुगी अवाबदु किदंगै इम्फाल ताना लागे ART चारब यावरी पैसासु मांगे मतमसु मांगे हक्चांगसु वारे अदुगी महुत्ता अखोई लैरिबा कामजोंगी डिस्ट्रिक्ट हॉस्पिटल हाइतारे हुजिति मसिदैसदा अखोई फुल फ्लेजेड ओना डेवलप तौरकांदा अखोई से ART से मफम सिदै चाहनसेबा तवदबु मियाम दाइना हाइजनिंगबदी HIV पॉजिटिव ओरे हेदन मीदो ताथी तावैना तौबिगनोबा स्टिग्मा थंबिगनोबा स्टिग्मा कीबदगी मोइना मीना नोंगना बिरकनेना कीबदगिनेबा मोइना इम्फाल ताना लाकाना ART चारिसे अदुना स्टिग्मा लैहंद्रगदी मी सिंगदुसु पुंसी नुंसांगना हिंगनी पैसासु याम तिंगरोय चाथोक चसिनसु वारोय डॉक्टर लुसी लेरिंगेदे युम थिनजी हेबा प्रोग्राम मा हौदोक नावायना तौबनी ART चारिबा खुदिंगमक्से मयुम हौजिक्ति अमेज़न लोइन थिलिदना चानिंग बा आई ताबदा हवाई जहाज से अमेरिका दे थिले हवाई जहाज से अमेरिका थिन यारगदे है ना ART ड्रग तो इम्फाल लगी डॉक्टर लुसीना पाएं कांदा माई मखुतगी कामजोंग ताना थिनबा फुंग्या तान थिनबा करी काइगे ngamne na khaleba soidna ngamne na khaleba adu haujikti yam nungai bamna Dr. Lucina lengdana sidise medical officer oina lerabani program su fazana khangabani adu methakta magi yam nungai bamna ma medical representative kharti nei matam ge ahong bai dak se ma yam simpha pueba aduna maram orga mi singse ngak leitana ai adu nare hen phone de hek tore mana wari sabda itare aduna treatment su thawai yoba administration su haiba mi am khak changeba jam kamjong gi oina ai madu gidam khala kanda ai de Dr. Lucy se sidalai base yam matik chabra in khale khangde ko mayam na nungsidana tanthok piragadi tanthok pirakanoba aigi AMD hojik kamjong se full fledged ART center thamba aduga waliba tai program mayam singse karigino bu hojik su HIV positive oiba nupi miron base sunglep le pu yadeba hangurabani Dr. Lucy bani chatna churasampur daga
ahan ba pokpa matam du da khangre nang HIV positive oire sigi hidak si saro na angang du su akhoi na nevirapin pijare uchina china angang du sep tore mathang amuk lai hema kai dore nang dia mo handa ong second time pregnant oi bani nang na hamki angang du di as na hamki angang do mayam na hona bidna ma HIV positive oidre handak su HIV positive oida isa pam bai la amni ani muk su dokre adumaina sum torok na Churachandpur hojikti HIV positive oiba mama na mari pokpa yausale program si phai haidoira phate haidoira khoidadi kibam di faure kai nobu haise ukhul su yauri ko aina han Chandil su chalure Chandil su yauri purum tampak somta adagi saji tampak longi yauri ba kari no harakanda singdadi asai oja sang su hai lam yam lei lam mara kai lei tawdo thabak subi na mi da ka lei aina kasong khulen chat kanda thabak subi na lei tadana village secretary dun upai lei tadana hidak guli leiraga guli lei thabak suro lawan themi hai be wari do ta ki thabak subi na mi siam da ka lei bani na ngasai ki positive oiba mama singse angang mari sujalak pa yaure somdadi nako gi record tadi sahi khudingi sentinel surveillance tawba khudingi positive mother thole isi kaino na hare somda khoinong thijan kandana repeated pregnancy ngak to oiler me timraw nong te yeng biu soidram ki kamjong da su thok pra thok ta braido repeated pregnancy se ai khoina di positive mother masing hengalak panate haiba moina haina sentinel surveillance ta positive mother thengnai haiba aduna sigi pochida ai khoise ukhul se one of the sai khudingi nako ga khoina som khanaba kainobu samanda mari 4% thole ena samada 4% india ga thai from the laiti samada 1% je high prevalent kaweba aduna ukhulju kamjongsu akhoi ai PLHIV masing adai miron bimama gi masing yeng kanda wange hedana hojikse manipur gi oina district mapan high prevalent oibada ukhulju yaukthore kamjongsu yaukthore kainobu high prevalent mapan si desta aikhoina lokhot kado thabak siga low prevalent ta lokhot kado thab ani si khenaba aduna high prevalent oirabani na hauji aikhoina yam kupna yeng hoba tabase karino miron bi mama simadi yam kupna yeng bi tai mana polkado masa si yeng bi tai aduna nevirapin se walan dana hona batai atibla do ngarang aduni atibla ni yam kana aingonda phone tawra kana soidna phangani khudak ta yorakna ba tawni hedra adumaina aikoi se ukhul natraga kamjong aikoi lap out tobagi question leite oja sangda aina amka haijaning mase aikoi collectively aikoi thabak tawminasi karai waida horige karai waida karamba thabak darkar lege do aikoi da takpiro se khudamoina hojiksu ngasai haibiba border gida thengnariba issue se aikoi more se lokhachira aina planning ama leire aikoi khutta but hojik lairiba Myanmar gi military gi lairiba situation duna aikoi se lokhot pagamdre aikoi na lokhot lage na khalaga no man's land da chawrangna drug user moi chatre chanipan khallaga lairame adugi marakta program se lokhot lage na tawrkanda hojikna muk ngarang na han aikoi hairiba no man's land da leiba mayam do loina mai thagre loina mai thado ga tang haigre na haire aduna hojik se aikoi kamjong gi oina karamba makhalgi policy planning to baya gadage madu suggestion to biro aikoi soidna aikoi implement to na ba aikoi hona jage adugo hauju ukhul gi na OST center amaga hojiki rambha si dista aikoi na ahan ba thabadi kaino ni full fledged oine thabani nakoda nakona hojik si drug ki karigi issue shortage ki karigi mayam ju ubadagi haitare ano balin khat kinon torpane adu demand gi matugina khoi satellite hana hanga gena madugi poche khoi executive committee da khoi thagat khre puthokre moigi hek approval phangbaga adagi somna kadagi masing piraka doiduga ani si toroka na khoi hauno ba tawjage ada last ta aina hajaning base ngasai khoi social welfare gi khoi kaino su yaubire district social welfare officer su haujik se khoina sum mathang HIV si karai de sandoi ge na sum thiba kansida one stop center haigumba ujala haigumba adagi
स्वादर ग्रहगा हाइगुंबा सुगुंबा मफम सिदसु तुमिन HIV से चट लेरमे ngarang nahan kuidri kaino ki phabagi case ama tabirambe gang rape tawbirena gang rape hairibadu ki thodok tu da nupi du da so many harassment mental torture adagi mayam khak thengnakhre hauzik mango da mana punsigi khwaidagi ko mana lauthok ke su ngamaroi da ba hoi mental du su aphauba doctor singchina piba hidak mayam singduna cure tawkhre khalase but mangonda HIV gi mahik to thajan biramaba during the process rape case haiba thodok tu da HIV mahik changhok taragadi ma se lifelong HIV positive edu oral hogone aduna hojik se nakona all the one stop centers so drum ki sida laibiramanen khale imphal da aina sum chasaru kanda di ayamba police station ga yam nakna lay one stop center se akoi saroi gi office manakta laibra one stop center akoi nupi singi any nupi da violence to bitardi one stop centers da porkadam ne one stop centers da counselor dai adagi malde da akoi manage to ba mi mayam lay adu mayam singduna manage to biraga settle tawraga ma se swadhar home da natraga tai home da pubigadam neba ada hairi se yam phajana mafam khara phajan chalai hore khoni yengjabada hairi mafam sing se even mayam ukhulda somai ukhulagi chatpi ba kanda tampak euram dai khoi yang pokpi da su khoi swadhar home ma leire sasok aduna hairi ba center sing che nupi gi center sing sida karam ba makhal gi problem la ige moida thengna be aba HIV gi associate to be aba adugumba problem dei kamai na ngak thok sige habisi su social welfare ga max ka tie up to rokanda thabak changchan minaro na hai aduna sisu muk another ekoi gi DC gi makhada punna jointly to minaga da thaba ma oire aduna hai riba sikse ekoi athu matam da ekoi paikha chage aduga मधुगी दमकता आई कोलिक अमसो आई पूरा लाकपनी इम्फाल लगी सदानंद अमका लेखत पियो मा से सीधा लाकनी नुपी सिंगदा हेक थेंगनबा प्रॉब्लम से इमीडिएटली टैकल तौननबा सदानंद से लाकनी मा हाना पीओ सो रमी प्रोग्राम ऑफिसर सिगी डिस्ट्रिक्ट सु पुरमबनी अदुना हौजिक मा आइगा लोइनर गसु लाकजबनी हाइरिबा प्रोग्राम सिसु याम मरोय मरमदी कैनोबु नुपीदा चथब क्राइम मैम सिंगसे settle tawbaga loinana crime dugi crime tawri mi du pharaga prison da thamgre haibduna loideba nupi du da piramba trauma mayama nungai taba mayama madu mayam do cure to bi bataiba adugi mathakta amusu mangonda sexually transmitted infection natraga hep c natraga HIV cure to bi na ba koi treat to bi na ba hona bitaiba okay thank you sananda I see mata behena lokthok khrama lai waro ade I sum haining ba mayam su leibagi ni aduga once again ko I mayam punamukpu I thagachari aduga border sigi border side sing si aikoi gi langminari be team si soidram ke I visit some of them maroina media gi sinau sing su yauna visit tawni haiba tare I makte yauba ngamjari tare maramdi tang nipan se muk pharjol gi Pharjol district ka Churachampur district ka ki CMO yaw program lai badge ai han batare the same way ai ngasi leke na khalam bani adu media gi khuthang da ki natraga oja sang hoina gai to birak putui matung ina karai wai da kari to ya ge do madu khoi lokhat chage masi haijaraga ai khoi HIV AIDS thingna na ba drug overdose na maram hoga sidana ba aduga poppy plantation na maram war kanda ai khoi gi environment da mangal lakadoi ba ai khoi gi society da mangalakadeba health mangalakadeba khuding maktagi aikoi amato ina leminar si haibo apam se thamjaraga mayam bo amukana khorumjari thank you